Irang thokibadagi assembly da amuk fawba lakhidraba Letpao Haokip ki wakat district headquarter da famdaba DC ki mathakta action lobiu Letpao Travel Affairs and Hills amadi Yas ki minister oina assembly mifam kaya da saruk yakhidaba amadi masagi office da famkhidaba Technopol Kendra ki Mla Letpao Haokip na Technopol ki deputy commissioner district headquarter da famde haina maral siduna DC asigi mathakta action lobi naba Manipur ki governor da wakat kre Mla Letpao Haokip na governor da pisin ki bacherol aduda Technopol ki deputy commissioner masa district headquarter da fambagi mahut Kakching district ki border ga nakna leiba village amada famlaga mathok tawri mahakna district headquarter da fam da basi na district asagi administrative function amadi atai chakot thawarang sing gi thabak paikhat pada khudong chadaba kaya mayok na hali hairi Magna makha tarduna hai atai chingi district singi oina di deputy commissioner sing magi district headquarter da famduna mathok tawri Technopol gi miyamna kayara hana DC masa district headquarter da famduna thabak tawina ba haijaraba su ngasi fawba office da famdana leiri maram asina deputy commissioner asi district headquarter da famhanna ba thabak lokhat pa natraga atopa officer ama sindok pina ba governor gi pungning singsili Technopol district administrative ki thabak sing mapung fana tawba ngamna ba miyam gi interest da wafam asigi matang da thuba matam da action lobina basu governor da taksin Matik Chabalu Chingba Laitabadagi PR Sangdorakpani Kaisa Mega Chandra BJP na President Rule Bu Political ki khulai oina sizinarapalai bagthibani Matik Chabalu Chingba Laitabadagi Manipur da PR Sangdokna bahotna bani BJP double engine lengang na Manipur ngakpa ngamdabadagi President Rule thamchinduna President Rule Bu Political ki khulai ama oina sizinarapalai bagthibani haina Manipur Pradesh Congress Committee ki President Kaisa Mega Chandra na Fongdokre ngasi lamboi khongnang khongda leiba United Friends Library and Club ta MPCC ki Dr. Sel na sinduna nongmagi oiba lem na layang bai camp ta Fongdokhibani Mega Chandra na makha ta na hai Manipur da President Rule nauna amuk tha taruk sangdok na bahona bahai basi miyam ga pa manate thawong asidi democracy da amuba kalina section bani constitution na piriba Spirit of Federalism gi wahan thok lai tre takpani tha taruk PR sangdok pasina miyam gi aning ba pamba du namsinduna thambaga loinana micham miyam ngak senaba lairiba BJP double engine lenga asi fail oibadagi PR lakhibani adubu PR haibasi matam khara khakki lamdam adu ingtappa langnaba thambani President Rule gi manung da thabak thoram paikhatuna ingtappa hanjilakna ba honagadabani adubu PR asina makhata na sangtharakpa tarabadi BJP double engine lenga na President Rule bu political gi khulai oina sizinnarakpani lawi Magna makata na hai BJP lenga na chahi ani helakpa irang asida ingtappa hanjilakna bagidamak Supreme Court ki just yauna miyoi kaya na piba opinion sing thawoina tadri irang asida BJP lairiba center amadi state ki leader sing dagi ingtappa hanjilakna bahona bagi mamita de masida sunatana all political party ki mifam famdana lairi peace committee ki mifam kaudri masina takpadi BJP lenga asina ingtappa hanjinba pamdaba amadi miyambu maithak tangauduna Thamba pamni haina takpani ngasi fawba Prime Minister na Manipur da laktuna ingtappa hanjinaba amadi miyamgi pukning fathanaba wafam mata fongdokpa leitri haiki thorom madugi matangda MPCC ki Dr. Sel gi chairman Dr. N. Dijamani na hai lamdam asida thokiba ising ichawna awaba nanglaba khak natana uripo kendra gi miyamda laina china dagi ngakthokpa ngamnaba angang ahal khaktana layingbagi thaba asi pangthokpani Lem na laying basi da MPCC ki President Mega Chandra gi ayaba lawtuna thongan ba department sing dagi punna Dr. Kun hen laktuna ke masida sarugyaki anaba yengba lakpa miyoi sing da lem na hidak langthak su phangan ki ke masibu mapung fan na bahona bada achoba thodang lawkiba MPCC gi Uripo Block Congress Committee amadi Dr. Sel gi miyoi sing bu thagat pa phongdokhi National Highway hangdokna ba center gi wafam da Kuki Jo CSO singi marakta wakhalon manadre Kumja 2023 gi May ahum dagi Manipur da ethnic balance thorak padagi ngasi fawa Manipur gi National Highway da Kuki Singna mitai na chathok chasin tawda thingduna lakliba free movement yadana lairiba sigi matang da Ministry of Home Affairs MIC gi maikai digi National Highway da thamliba thingba lokthoknaba handak ta wafam thamlakpada Kuki Jo CSO singi marakta mot manadre Power Corridor ki Power Manahai Kangpopi District Fauduna Chaliba National Highway 2 da free movement yahanaba Ministry of Home Affairs ki maikai digi Kuki Jogi Civil Society Organization CSO sing da informal oina khangalakpagi matang da Kuki Jo leader singi marakta wakhal manadaba haibadi kharana yaningba kharana condition sing thambana yasinaba wafam ama purakpa ngamdana leire Manipura tholiba irang asigi waroisin ama puraktuna ingtappa hanjilaknaba central lengang na lokhalakpa tharangi manung chana Ministry of Home Affairs MSA official sing amasung suspension of operation su agreement sign tawnariba Kuki lalawlup singi mute singa tangkak naina Delhi da wari sanabigi thabak chathaduna laklibani center gi oina Imphal amasung atai northeast ki mafam singa samna haliba National Highway 2 da miyam ayat apan pidana
free da chathanba haibasida ahanba oina akanba mieng thamli amadi wafam asida Kuki Jo CSO sing maru oina Kuki Jo Council Cadet sigi maikaidagi soidina yarakani haibi thazaba Center da leiri wafam adu Kuki Jo Council gi maikaidagi in principle oinadi yaningdaba leite tawbatabu chatpa tarabasu commercial vehicle amasung bus sing khaktamak chatkadabani private transport ki oinadi yabangam khiroi haibasini Amaromda tha asigi kunga humdoida kangpokpida pangthokiba committee on travel unity ko 2 gi high level mifamna cadet sigi member sing maikaidagi formal oina national highway hangdokpasi condition ani gi makhada yagani condition ani adudi central forcing matik chana ngak senduna traveler sing asoi angam yahondana chatpa ngamnaba center thabak lokhut kadabani ani subada national highway sida imphal tamna pusin khiba polam sing hill district sing dasu Athing balaitana chap chana yahongadabani haibasini KJC gi maikaidagi makhatana argu tawriba wafam di national highway da athingba thamdaba yare hairagasu masi political compromise tawbadi nate highway hangdokpa sina mitai sing chingda chatpa yare aduga ikhoigi miyamna imphal chatpa yaragani haibigi wafam leite lambi asida Naga amadi Nepali chil inausing adumak free oina chali Kuki Jo miyamgi amata ngairaba Churachandpur amasung Kangpokpi ani samnahanduna Kuki Jo miyamgi lifeline ama oinaba lambi semgatpaga matangda center gi maikaidagi chapchaba thabak ama lokholaktabana national highway hangdokpagi wafamda ikhoigi marakta mot khenaba leibani haina KJC gi luchingba mana phongdorakli amaromda MISA ga Kuki Su group ka anigi marakta mamangda tangkak anirak Delhi da wari Sanakiba sida Kuki gi maikaidagi makhoigi tokhaiba administrative ama leihanba kumja 2023 gi May ahumdagi tholakhiba irang asina maram oiduna victim oiraba Kuki Jo miyamgi achumba wild fanganba haiba wafam sing asisu demand tawribani Kuki Jo luchingba kharagi maikaidagi makhatana phongdorakpada makhoigi oiba union territory ama leihanba haiba demand asi lengangna reject tawrakpa tarabadi bunker amuk hana saba amadi lambi thingbada kanana so thingba pibi yaroi ngamloi adumakpu santi hanjilakpa haibase aikhoigi apambani hairi Asigumba fibam asi leibana KJC gi maikaidagi MISA gi wafam da yarakadra natraga yarakloidra haiba wafam asina MISA amasung su group ani gi marakta makha taba dialog process ki mayon lep kadawribani haina su paw asina makha taragli illegal immigrants sing thidoknaba district khudingmakta special task force semlei Manipur da yumthang na balaibak sing dagi changsil lakpa illegal immigrants sing masak khangdok tuna maram da halan khina balainga na lokhalakpa Thabaki saruk ama oina district khudingmakta special task force lingduna mitop thidokpagi akanba thabak chathaba haure haina Manipur police ki cherol amana hairi hauki balaiba pokpan numiki numidangda thadorokpa Manipur police ki cherol amana mathaki wafam asi phongdorokpaga loinana Manipur yauna awang nongpok state singda yumthang nari balaibak sing Myanmar amasung Bangladesh tagi illegal immigrant masing thingamdana changsilakpana national security da achouba singna ba wafam ama lakpadagi leingakna illegal immigrant sing masak khangdokna ba kanba thabak lokhalakibani State ki Home Department na official memorandum ama thoktuna district khudingmakta special task force lingduna chingnaba mafam singda illegal immigrant sing thidoktuna karigumba thengnaba tarabadi makhoibu cheksinna thamduna logi oiba thabak sing lokhatlaba matung masagi maramda halan khinaba akanba thabak lokhatnaba SP singda akanba direction piba leikrabani yumthangnaba state Assamda illegal immigrant sing thidoktuna masagi maramda halanbagi akanba thabak lokhalakhraba matung Manipur so illegal immigrant sing thidokpagi akanba thabak chathaba hawrakpani Assamdagi mitop sing takthorokpa asina maram oiduna yumthang nariba Nagaland da changsilakani haiba chingnaba leibedagi Nagaland government na Assamga tainaba mafam singda security ga kanba thabak lokhalibani Mizoram lengana so state asida changja fampi duna leirakhiba Myanmar illegal immigrant lising home henbagi biometric lobagi akanba chathaba haukrabani kumja 2021 da Myanmar da military junta lenga lakpadagi pro democracy oiba lalholup kaya ga Myanmar military anigi marakta toina lan tholakpadagi masing thingamdaba Myanmar national kaya Manipur amasung Mizoram da chensilakpadagi lengakna choba problem ama mayoknaribani Laibak sinba thongna electoral roll gi special intensive revision pangthoknaba ECI na tharang lokhatkhrei Manipur gi oinasu SIR gi matangda CEO of Vista political party sing yauna khanakhrei Electoral roll gi integrity kahendana thamnaba constitutional duty ama oina laibak sinba thongna special intensive revision SIR gi thabak athuba matamna pangtholagani hana election commission na ngarang order ama thoktuna khangankhre election commission na thokiba order dugi matung inna voter list ki integrity kahendana thamba haibasi constitutional duty ama oibana thuba matamna laibak sinba thongna special intensive revision SIR pangthoknaba commission na waref lobani Niyom chubna mikhal pangthokpa ngamnaba electoral roll gi integrity ngakna thamba haibasi tangai fadaba amani masimang RPA 1950 amasung registration of electoral rules 1960 gi matung in a free and fair
oina mikhal pangthoknaba electoral machinery eligibility condition electoral roll sem sabagi matangda tawgadaba sing chapchana piduna leiribani haina su order aduna pali Bihar da hujik chathariba special intensive revision AIR gi thabak peningai oidabana asoiba sing semdok taba tarabadi state asigi mikhal sing boycott tawgani haina Bihar gi hanagi deputy chief minister na akan wafam thamlak padagi Bihar da chathariba SIR gi matangda opposition na lenga ki mathakta wafam kaya kanna phongdok narakpaga iroinana election commission na ngarang laibak sin bathungna SIR pangthoknaba order du thokibani karamba matamdagi SIR laibak sin bathungna hogani haibigi chapchaba matam athuba matamda lautholagani haina su commission gi maikai degi thamli panbaya badi hojik chathariba parliament ki nungjumi famaseda opposition gi maikai degi Bihar gi SIR gi wathok khanagadabani haina akan badiman tawbadagi house ta sarang na bathokpaga loinana mapungfana session pangthokpa ngamdana leiribani handak pangthokadariba SIR asida permanent amadi current address ta register tawba duplicate amadi uneligible voter sing electoral roll dagi lauthokadawri adumakpu khumjana 2003 dagi voter list ta yaraba migrant sing makhoi ancestry proof puthokpagi darkar oiroi hairi panbaya badi Bihar wathok amari leinana Supreme Court chathariba SIR gi review ga mari leinana election commission na affidavit amada Aadhaar card ration card na miyoi amagi identity verification tawbada sijinnagani adubu masina citizenship ki proof ti oiroi haina clarify tawri Election Commission na laibak sin bathungna SIR pangthoklagani haina ngarang order ama thoktuna khangan khraba matung Manipur gi oina su kumja 2026 ki January amada qualifying date oiduna pangthokadariba electoral roll gi pre revision amasung yum na changduna electoral sing verification tawgadariba sigi matangda ngasi lamfelda laiba chief electoral officer CEO Manipur gi office ta mifam ama pangthokre joint chief electoral officer Ramananda Nongmai Kapam na chair lauduna pangthokiba mifam aduda ECI na sakhanglaba national amadi state political party singi mihut sing sarugyaki mifam aduda handak laibak sin mathungna SIR pangthokna by election commission na tharang lakholaliba sigi matangda sukupna khanaki aikhoigi democratic process ta khwaidagi maru oiba saruk ama oiriba electoral roll gi accuracy amadi integrity ngakna thamba haibasi khwaidagi maru oibana electoral roll gi integrity bu protect tawna special intensive revision SIR asi pangthoknaba ECI na thabak lokhalakpani khongkap lising tare chatpana hakchang phali punsi sangdokhali numit khudingi changnai na khongkap lising tare chatpana thamogi laina diabetes dementia amadi pukning wakhal gi oiba laina ngakthokpaga loinana manung matam chadana siba yabagi risk hanthali haiba thijin humjinbadagi khangba ngamlei Dileset Public Health na fonglakpa study gi report na hai numit khudingi changnai na khongkap lising tare chatlabadi tongan ba punsi mahinga mari lainaba laina kaya marum ngakthokpa ngami haibagi khudam phangba ngamlei researcher Singna malim gi tongan mafam da chathaki study yankhai ga taret gi report kupna nainaraba matungda wafam asi phongdorakpani numit khudingi khongkap khara chathok chasin tawbana hakchang phali haina pumnamakna khangnaraba wafamni adubu changnangna numit khudingi khongkap lising tare chatlabadi amuka hena kanaba phanghanbaga loinana manung matam chadana siba yabagi risk hanthali ayamba matamda famjinduna leibagi mahota hakchang leng otpaga loinana numit khudingi changnaina khongkap khara chatlabadi hakchangi arumba amasung noibagi chang hantarai heart ki phibam phagalakpaga loinana charu amasung muscle gi mapangal kangkhalai masida sunatana pungning wakhal gi phibam phagalaktuna ningsing bangambagi matik maya hengalai amasung mapung fana tumba yahali khwaidagi maruiba wafam di immune system gi mapangal kangkhalakpa maramna tongan balaina kaya marum ngakthokpa ngami hairi researcher Singna miyoi lising kullom kanglup ani thongna khaidolaga kanglup amabu numit khudingi changnaina khongkap lising tare chathalami atopa kanglup aduna supnagi khongkap lising ani khak chatna chathalami changdamna duna yengbada numit khudingi khongkap lising tare chapa miyoi sing adu manung matam chadana siba yabagi risk chada 47 hantarak pathengnaki thamogi laina oirakpa yabagi risk su chada 25 hantaraki thamogi laina na maram oiraga manung matam chadana siba yabagi risk chada 47 cancer na maram oiraga siba yabagi risk chada 37 amasung dementia gi risk chada 38 hantarak pathengnaki punsi mahinga mari lainaba laina singi matang report asin hai kanaguma miyoi amana numit khudingi changnaina khongkap lising tare chatlabadi haiba miyoi adu type 2 diabetes narakba yabagi risk chada 14 hantarai chahi yamsilakpagi matungina tumsinba yabagi risk su chada 19 hantarai hairi miyoi bana numit khudingi humang tana awaba mongda hakchang sajal tawdrabasu icham tana khongkap khara chathok chasin tawbana hakchang da kanaba kaya marum fangali haina palladuna report amana hai icham chamba malabasu numit khudingi khongkap khara hangar handa chatpana hakchang gi arumba amasung noibigi chang hantan ba maramna punsi mahinga mari laina ba laina kaya marum ilailai na ngakthokpa ngami maru oina thamoi gi laina stroke blood pressure wangba cancer amadi type 2 diabetes na chingba laina kaya marum mangjona na ngakthokpa ngami hai amasung Cambodia laiba ani gi marakta lan kangkhalakpadagi miyoi
ꯂꯥꯛ ꯑꯃ ꯍꯦꯟꯅ ꯂꯥꯟꯖꯦꯟꯅꯈ꯭ꯔꯦ꯫ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯝꯈꯩꯒꯤ ꯃꯇꯥꯡꯗ ꯆꯌꯦꯠꯅꯕ ꯂꯩꯕꯗꯒꯤ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯣꯔꯗꯔꯗ ꯂꯩꯕ ꯃꯤꯑꯣꯏ ꯂꯥꯛ ꯑꯃ ꯍꯦꯟꯅ ꯂꯥꯟꯖꯦꯟꯅꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯁꯤ ꯑꯅꯥ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯔꯦ ꯍꯥꯏꯔꯤ꯫ ꯀꯝꯕꯣꯗꯤꯌꯥꯗ ꯀꯣꯂꯣꯅꯤꯌꯦꯜ ꯔꯨꯂꯔ ꯑꯣꯏꯅ ꯂꯩꯔꯝꯈꯤꯕ ꯐ꯭ꯔꯥꯟꯁꯅ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯦꯝꯂꯝꯈꯤꯕ ꯀꯤꯂꯣꯃꯤꯇꯔ 2,400 ꯂꯣꯝ ꯁꯥꯡꯕ ꯕꯣꯔꯗꯔꯒꯤ ꯗꯤꯃꯥꯔꯀꯦꯁꯟꯗ ꯆꯌꯦꯠꯅꯕ ꯀꯌꯥ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯍꯧꯈꯤꯕ ꯊꯥ 5ꯒꯤ ꯃꯇꯝ ꯑꯁꯤꯗ ꯎꯪꯈꯠꯅꯕ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯆꯌꯦꯠꯅꯕ ꯂꯝꯈꯩꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯔꯤꯂꯤꯖꯤꯌꯁ ꯁꯥꯏꯠ ꯀꯌꯥ ꯑꯃ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛꯁꯨ ꯀ꯭ꯂꯦꯝ ꯇꯧꯅꯔꯤꯕꯅꯤ꯫ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 9:30 ꯇꯥꯕꯗꯒꯤ ꯍꯧꯅ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯚꯤ ꯋꯦꯄꯟꯁꯤꯡ ꯌꯥꯎꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯊꯥꯏ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯥꯔꯇꯤꯂꯔꯤ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯆꯞ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯍꯥꯏꯅ ꯊꯥꯏ ꯑꯥꯔꯃꯤꯒꯤ ꯗꯤꯄꯨꯇꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯀꯔꯅꯦꯜ ꯔꯤꯆꯥ ꯁꯨꯛꯁꯨꯇꯥꯋꯥꯅꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯆꯌꯦꯠꯅꯔꯤꯕ ꯂꯝꯈꯩꯒꯤ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯎꯚꯣꯟ, ꯔꯥꯖꯆꯥꯊꯥꯅꯤ ꯄ꯭ꯔꯣꯚꯤꯟꯁ ꯑꯃꯁꯨꯡ ꯁꯨꯔꯤꯟ ꯄ꯭ꯔꯣꯚꯤꯟꯁꯇ ꯑꯀꯟꯕ ꯈꯨꯠ ꯊꯣꯛꯅꯔꯤ꯫ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯍꯣꯡꯗꯣꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯣꯀꯦꯠ ꯌꯥꯎꯅ ꯍꯦꯚꯤ ꯋꯦꯄꯟ ꯀꯌꯥ ꯀꯝꯕꯣꯗꯤꯌꯥꯗ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯉꯔꯥꯡ ꯀꯝꯕꯣꯗꯤꯌꯥꯅ ꯕꯣꯝ ꯑꯃꯁꯨꯡ ꯑꯥꯔꯇꯤꯂꯔꯤ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯈꯤꯕ ꯀꯥꯟꯊꯔꯂꯛ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯒꯥꯁꯤꯡꯗ ꯊꯥꯏ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯣꯝ ꯗꯤꯁꯄꯣꯖꯦꯜ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯌꯥꯎꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯍꯛꯆꯥꯡ ꯂꯧꯊꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯊꯥꯏꯂꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ F-16 ꯋꯥꯔꯄ꯭ꯂꯦꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯝꯕꯣꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯏꯟꯁꯇꯣꯂꯦꯁꯟ ꯀꯌꯥ ꯇꯥꯔꯒꯦꯠ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯊꯥꯏ ꯑꯥꯔꯃꯤꯅ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯀꯌꯥ ꯊꯥꯗꯗꯨꯅ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯤ꯫ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯥꯏꯂꯦꯟꯗꯒꯤ ꯃꯥꯏꯀꯩꯗ ꯃꯤꯑꯣꯏ 13 ꯁꯤꯔꯦ, ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯅꯤ ꯍꯥꯏꯅ ꯊꯥꯏꯂꯦꯟꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯄꯕ꯭ꯂꯤꯛ ꯍꯦꯜꯊꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯗꯥ ꯃꯤꯟꯆꯦ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯃꯤꯁ ꯐꯦꯛꯗꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯥꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯈ꯭ꯔꯦ꯫ ꯊꯥꯏ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯅꯤꯗ ꯀ꯭ꯂꯁꯇꯔ ꯕꯣꯝꯕꯤꯡ ꯊꯥꯗꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯕꯣꯝꯕꯤꯡ ꯆꯠꯊꯈꯤ꯫ ꯕꯣꯔꯗꯔꯗ ꯂꯩꯔꯤꯕ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯤꯑꯣꯏ 4,000 ꯍꯦꯟꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯂꯥꯟꯖꯦꯟꯅꯈ꯭ꯔꯦ꯫ ꯉꯔꯥꯡ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯊꯥꯏꯂꯦꯟꯒꯤ ꯕꯣꯔꯗꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯂꯥꯛ ꯑꯃ ꯍꯦꯟꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯈ꯭ꯔꯦ꯫ ꯂꯥꯟꯖꯦꯟꯅꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯇꯕꯅ ꯂꯩꯕꯥꯛꯇ ꯍꯤꯞꯄ ꯑꯃꯁꯨꯡ ꯄ꯭ꯂꯥꯁꯇꯤꯛ ꯀꯟꯇꯦꯅꯔꯁꯤꯡꯗ ꯑꯐꯪꯕ ꯈꯔ ꯆꯥꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯌꯦꯠꯅꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯀꯝꯕꯣꯗꯤꯌꯟ ꯑꯥꯔꯃꯤꯅ ꯂꯦꯟꯗꯃꯥꯏꯟ ꯐꯨꯝꯂꯝꯕꯗꯒꯤ ꯄꯣꯈꯥꯏꯔꯛꯇꯨꯅ ꯊꯥꯏ ꯂꯥꯟꯃꯤꯒꯤ ꯃꯤꯑꯣꯏ 5 ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯃꯥꯡ ꯃꯦ ꯊꯥꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯀꯝꯕꯣꯗꯤꯌꯥꯒꯤ